Ngasigi video simadi hojiki matamda mayamna yamna pamna sijinariba khulai amaga World War II gi matamgi khulai amaga gi matangdani madudi M16 amadi STG-44 hariba khulai anisigi matangdani adudi video makha tazarage ahanbada M16 dagi haurasi M16 hariba nongmei asi assault rifle makhalamani masi United States na 1959 gi matamda Eugene Stoner amadi L. James Sullivan hariba miyoy anisina design tawkhibani masibu sijinariba levaksing adudi Afghanistan, Colombia, Denmark, India amadi Pakistan hariba levaksing asini masigi nongmei asi 1964 dagina hauzik fawba fazana sijanari khulai asibu manufacture tawkhiba company sing adudi Colt Manufacturing Company, Duo Precision Industries, US Ordnance etc. hariba sing asini masigi khulai asi 2011 fawbada 8 million puthokre hairi magi beren khara pallabada AR-15 M16A1 M16A2 hariba sing asini M16A1 gi arumana magazine yaudabida 2.89 kg lummi M16A2 gi oinadi magazine yaudabida 3.40 kg lummi amadi M16A4 gina 3.40 kg lummi hairi makoi gi asangmana ahanbada M16A1 gi oinadi 986 mm ni sangli basi M16A2 gi oinadi 1007 mm sangi hairi amadi M16A4 gi oinadi 1000 mm sangi su hairi aduga barrel gi asangmana 508 mm ni makoida habiba marusina 5.56x 45 mm neto gi maruni M16A1 hariba nongmei asigi tawba ngamba asi minute amada 700 rounds tagina 800 rounds fawba kapa ngami M16A2 amadi M16A3 hariba nongmei anisigidi minute amada 700 rounds tagina 900 rounds fawba kapa yai aduga M16A4 hariba nongmei asigina minute amada 800 rounds khak kapa yai haidi makhoi gi muzzle velocity asi 960 meter per second ni adu moinamak nongmei asina fazana sohanba ngamlibasi point target na 550 meter ni amadi area target na 800 meter ni haidi mahakna fazana sohanba ngamlibasi aduga maximum firing range na 3600 meter ni haidi maru chanbagi hairugadi standard magazine gi oina detachable box magazine amada 20 rounds 30 rounds 40 rounds amadi 60 rounds fawbu challi adu moinamak beta sim magazine gi drum magazine amada 100 rounds challi haidi amadi M16 hariba nongmei asi atopa nongmei singa yengnaruba matamda yamna ka hena lumba nongmei masu oide masi America gi lani singnasu yamna pamna sizinaba nongmei amasu oire nongmei asi recoil gi chang hanthaba fire rate gi chang na wangba nongmei makhal amane M16 hariba nongmei asi AK-47 ga yengnaruba taragadi karambana hena sizinaba nungai haibasi aigi oinadi khandofam khangdre maramdi mafam khuding makta haibadi isingbu oigera leikhom maraktabu oigera leingoi maraktabu oigera mafam khudimakta sizinaba matamda bera twgandaba khulai haruragadi AK-47 asini soigandana panma ngamlibasina M16 hariba nongmei asini aduna maram moraga masigi nongmei simadi sizinariba midugi matungile nungaiba nungaitaba haibasidi mathangda STG-44 hariba khulai asi Germany na 1938 dagina 1943 fawbada haibadi World War II gi matamda design tawkhiba nongmei amani masigi khulai asi assault rifle makhalamani aduga amana 1943 dagina 1945 fawbada Germany hariba lebak asida nongmei asi mathau tawkhi haidi amadi 1949 dagina 1963 fawbadana East Germany da khulai asi mathau tawkhi haidi aduga amana nongmei asibu design tawkhibasi Hugo Schmeisser hariba miyoy asinani mahak asi September gi tang 13 1884 da pokhi aduga September gi tang 12 1953 haibadi mahak na chahi 39 surukpa matamda taibang pal thadokhi mahaki mapa asi Dress model 1904 hariba nongmei asibu semkiba nupa aduni madudi Louis Schmeisser hariba sini si khulai asibu sinakriba leibak sing adudi ama ani khak panjaramge makhoi sing adudi Egypt
Nazi Germany, West amadi East Germany, Hungary, Somalia, etc. Haribasing asini. Masi 1944 gi matamda Germany gi currency Rasma 70 pirami nongmai amada. Adubu hojikti Euro 550 pire nongmai amada. Ngasi faubada nongmai asi 425,977 sakre hairi. Magi beren kharapallavada MKV 42H, MKV 42W, MP 43, MP 43 by 1, MP 44 hariba sing asini. Magi arumbana magazine yaudabida 4.6 kg ni lumli basi amadi magazine yauragadi 5.13 kg lumi hari load taurakanda. Magi asangbana 94 cm sangi amadi barrel gi asangbana 42 cm ni sangli basi. Magi maruna 7.92x 33 mm cruise haribasigi maru season numai asina tobangam libasina 500 rounds tagina 600 rounds fauba kapangami hairi minute amada. Aduga numai asigi muzzle velocity asidana 685 meter per second ni amadi masina fazana so onma ngambagi chang haragadi auto oina kaplagadi 300 meters ni amadi semi automatic oina kapa taragadi 600 meters ni hairi mahakna fazana so onma ngamlibasi. Nasigidi matang asida loisilage. Video asibu nungaiba taragadi like, subscribe, share, comment tobiramo. Aina haibada soikiba madi walhawa yauragasu mayamna ngakpiyu.